ꯊꯝꯖꯔꯤ ISTV ꯄꯥꯎꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯖꯅꯤ 43 ꯁꯨꯕ ꯄꯨꯌꯥꯃꯩ ꯊꯥꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯕ꯭ꯂꯦꯛ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯛꯇꯥꯛꯇ ꯃꯄꯥꯟꯗꯒꯤ ꯄꯥꯏꯔꯛꯄ ꯎꯆꯦꯛ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛꯀꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯍꯥꯏꯕ ꯇꯥꯛꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯝꯄꯥꯎꯟꯗꯒꯤ ꯁꯔꯨ ꯁꯌꯥꯡ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯄꯕ꯭ꯂꯤꯛ ꯀꯝꯃꯤꯁꯟ ꯑꯃꯅ ꯊꯤꯒꯠꯍꯟꯅꯕ ꯀꯣꯝ ꯒꯦꯠꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯪꯊꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯄꯥꯎ ꯁꯟꯗꯣꯡ ꯄꯤꯖꯔꯤ International Observation Committee on Puyamay Thabana Sinduna ngasi Jani 43 suba Puyamay Thaba Commemoration Black Day haina Thangmaibanda leiba Thau Ground da pangthokre Thoromgi mangoinana ningthau leishemba sana jawbana Thau Ground dagi miyamgi oiba khongchat ama Kangla Utra phawba lamthakhe Jingmi tami kayana saruk yaba apunba khongchat ama chatlaba matungda Kangla da laktuna Kangla Utra mamangda ningthau leisemba sana jawbana luchingtuna leikidraba laioi khraba maichou mainau sing amade ahlaman sing da hekat lekat tambaga loinana puya mikon bagi thoram pangthokhe thoram aduda leisemba sana jawbana matamadu ki lengak mathakta wangang bangam khidraba maichou taret sidaba mapu amasung matamadu ki ahlaman singbu aikhoina kaufam thokte mamangda thokiba pamdaba thodok sing amuk hana thoktaba oirasanu haike hawai mayabama sabtibala dunya sidigi tonna nikol thagorna amuhana adugo thodokto aikoi namdam sidasu adugo male bi kalu ko amadasu kanabu mamtagi honda adugo manwai ko thodokto khoktana loinana aikoi gi manaba ina laini aikoi puya singado asi haibe nabu sidigi amuhana indappa wambadu alung sinama makuna amadi pu masuk tarina tinadiba orisano adugo pu masuk tari tuai ni halakana atau kunamuki makamda sapo didana aikoi kunamuki lagi didana aikoi manaba ina laini adugo koi sistemado makuna namana aikoi langjing didana koi uhan diba adugo asing sistemado tinadiba orisano haidana hanna ko angkoi Tungda laioi khraba maichou mainau singda kok nonduna minute ani tumina laike amasung kholau kya lauke Hoji Kailu atya sijabana Maichou terema Gari to sana mahina Ini thogadu nisemasa jauna Puya Mangsibak Puya kaya ko masih korong ki jai phabak ko masih lagi International Observation Committee on Puyamay Thaba Ikopna Sinduna Thau Ground da pangthokpa thoram aduda Manipur gi ningthau leisemba sana jawba Ikop ki chairman RV Minthing Vice Chairman Professor Sairem Nilbir M Naudalen Khomba Tangkul Naga Bunaulong gi President Suiten Rahing amadi atei maroi beluk kaya gi luchingba singsu sarugyakhe Thoromga mari lenana Ikofna Maichou ningsing mana amade chingtam nungsi khudol mana mioi anida khusnakhe mana sida lupa lising tara certificate amade memento yauri Ikof ki convener H Dhani Maitaina Puyamay thakibana lamdamasigi loan mayek amade jingmi tami ki luchingba manghankhe jingmi tami ani ki marakta Hindu lining changlakpadagi khaibung tanahanke asigumba thoram pangthokpasna mangkhraba jingmi tami ki apun balipul sagatpa ngamgani hairaduna thoramasi MLF amade Ikopna pangthorpagi matangda wafam kaya phongdokhe Sairem Nilbir yauna atei wangang kibasingna Puyamay thakibagi matangda amana amada hunaduna leibagi mahutta aikhoi punna tanaduna amata oibagi lambida laknaba hona haninge Maichou kayana ibiramba puyasi haujikti asengba amadi sengdaba kaya thorkli sengdaba puyasing mai thabagi matam yaure haiba wafamsu phongdoknakhe Tangkul Naga Bunaulongi President Suitem Rahingna Santidas Gosaina lamdam asiki nungsi chanana leramba chingmi tamiki culture custom amadi political status manghan khiduna Lost Kingdom oihankhe Haujik Manipur kangi hairabadi puyada iramliba warol sing ngasigi mirol na khangminaba mathautai loinana jingmi na tamibu ikai khumnaba amadi tamina jingmi bu ikai khumnaba tangai phade phongthokhe Hojik sang ye MA ni BA ni scholar ni haibisina akoi gi puya si bareng amapu ek to busu ngamoy muthap busu ngamoy ko nu sirabdi aisu jingda popa khuman mujane luan de sule ni thauja sule punama se ijing inaugal le haina ai yumda thiralaga chakhum amda wasu chaminaba
amata sekolah lakte wani oja kapan natana ada ye oja sisa jingda sisa na hairam bedi ai sisa ki besak sukang de adu bo mana hairam bedi tambak tal leriba mate macha singse na kwe kat kawaya roi ma khoi na khang de bedi hai bedi Hindu on ki bedi sandida kosa gi lawado tawdo madu chasing ki bedi akhoi bu kau ki bani matam lakani ko ma khoi bu het na khoi na mirai labji aduga kokpi bu ngam drabdi pap oingni ishwarna yaroi hai bedi hairame han hai Zahi khudingi chathaba loktak amadi atai mafam singda mapalamdagi chaktariba ujek singi masing thibagi thabak ngasi chathakrai Forest Department ki Wildlife Wing amadi ujek sing munungsiba NGO sing yauna ngasi ayuk pung manga makhaidagi mafam yangkhaida ujek masing thibagi thabak hauke Forest Department ki ROL Birmangol amadi KH Hitler gi lising makhada Kumbi College ki Principal Jugeshwar amasung RK Birjit na ujek masing thibagi thabak adu yangsinke Mamang chahi singdagi lokta ki tongan tongan mamafam kayada chaktarariba ujek singi masing henna taramba thingnakhi ROL Birmangol na ujek masing thibasi Asian Water Bird Count ki saruk amo oina chathabani masi chahi khudingi January thada pangthokhe ujek sing asina November thada ki chaktaba horaga February March ta amuk hankhigani Mamang chahidagi handaki chahina henna chaktaragani haibagi thajabalai adubu jab chaba masing adudi tongan tongan ba mafamdagi report sing adu pikhatlaga khangbangamgani ujek sing asina masing yamna chaktara ba haibasi lokta ki phibam phagatle haiba takpani mathang chahida masing henna lakna ba lang thaktuna phaba hatpa tawbiganu handak pairakli ba ujek sing asi hankhraga amuk hana pairakna ba miyamna hona minasi phongthokki ngasi de khoi ujek si masing thirani aduga yamna maroi ba khoi gi nunggi ba khoi gi ujek masing thiri sigi maroi ba maram amadi khoi gi loktak pa se khoi gi ramsar side haidana khoi internationally importance of wetlands ki manung chale aduda maroi na khoi gi sahi amada masida chaktai ba ujek si lising kundagi targa di khoi ramsar side ta chalaga chu khoi loktak pa se khoi montex record haidana adu mafam aduna loktak ki healthy magi pat ki figam ji phatte haidana mai tawna ma si khoi montex record chalaga thambane aduga ujek masing je khoi na thiraga khoi na lising kundagi henna yamna marang kaina targa di sigumba record asidagi khoi gi loktak pa si montex record si lokhotoi lokthokadobane aduga loinana khoi gi athapa mafam dagi apa mafam dagi khoi saberena sing mafam sidagi khoi mafam ju leifam chafam ji khoi yadadana khoi mafam sida lagan da khoi lamdam sida khoi sangjafam lawriba asingba jiba singasi khoi mkhoi bunung sibam thoi Tombisna High School compound dagi saru sayang phangkiba thodokta sarkarna jab chaba thabak lokhatabagi mayokta lup kunga mathoina punchilaga semkiba Committee on Mass Grave at Tombisna High School na ngasi angtha yaripokta leiba club manga ka punsinduna angtha khongnang khongda miyamgi wakat mifam pangthokpaga loinana mifam amasu pangthokre wakan mifam aduna aikhoibu amukhanna manghan biranu afaspa lawtho handak phangliba saru sayang sing angthadagi mangkhiba sanamachagi saru polang yaubra sanamachagi mama na mahakpu halakpa ngaire saru sayang sing DNA test taw haina dabi tawri mangkhiba imung manungi miyoi sing kom get ki thaupuba sing amade pidamgi myu chingna phangliba saru sayang sing asigi maramda oibe abwa phomkaya thamkhi Convener Punindro Konsamna Matamamada Kanglada Lairamba Security Singi Interrogation Cell Gasu Naknana Laiba Amade Security Kana Lairamba Mapam Ama Oriba Tombisna High School da Saru Sayang Lairamba Si Chingna Ningaini Haukiba Chahi Singda Lamdamasida Tokiba Mihat Mipun Pharaga mafam khangandana manghan kiba kaya amade nupi angangda security na nehetpi kiba kaya gi record sing leiri Manipur gi miyam na handaki thodok asi lumna lawi amade masigi matangda aseng balangla langjil miyam da khanghal loidra haibagi chingna balai maramasna handaki thodok asiga mari leinana thijinba matamda CBI da sinabiganu CBI bu Manipur miyam na thajanadre miyam gi pukning na penjanabagi damak yamna independent oiba thabaktagi potharaba judge ama amade Mari Lainaba expert ama yauba public commission ama semduna thijinbagi thabak paikhatpi haiki
tam independent ba retired judge mana lu singa tongan pe hiram de expert leba koi forensic expert we pathology expert we nataga any ko ki chemical hydrology expert we sumba any sumba expert ba nataga ko ki family for involuntary disappearance ki haibadi masai missing ma ki yana mokoi sing to ba yana ko jari family ki mayam sinyaw ne yam transparency ba dum ba ma samani Mamang chahi ki December ki tang kun nga mga da Tombisna High School oiramba mafam da laipak tokthokpada mioi bagi kok ki tumba Nepal galoina na saru sayang kaya phangkhiba ki thodok tu India lengak na lamdam asigi ningtam ihobu malem gi miyam gi mangda phong na thingnaba ngamlaktraduna aron ba mihata miyam butum na hatuna kanglei phurup asibu muthatlaga thamlaga ahangba mafam adu Indian singna mentionna ba chatharakhiba aron ba mihatsing adugi saruk amani haina Pripa ki Publicity and Propaganda Assistant Secretary Leipak Ngak Paluang na Thadorpa Jerol amana khanglakli Jerol asna makha taraduna mioi bagi saru sayang phangkiba sina khusem gi mass grab asi malem gi miyam mamangda puthoktuna India ki aseng basaktam amade ma ki aron mamaikhum segaiduna mayek sengna takpangam khiba asima kanglei miyam na India ki mayokta chatharakliba ningtam ba hanjina ba lantheng asigi achoba mai pakpani hairi Pangliba saru sayang asigi aseng balangla langjin puthokuna thaudok asigi achumba chapchana puthokpa miyamna pamli masigi matangda kanglei paki lengak amadi political party pumnamakna thoina pungning changba udri hairi Deputy Chief Minister gakhangamna mahaki wahaina miyamda apangba sina ba hotnaba sina miyambu pangthanba ngamloi haibasi khangjinba phai hairi Kanglei lengak na thodok asibu CBI da thizin hannabagi wafam adu India lengak nasu notification ama thokadabani haire thizin humjin bagi thabak asi CBI na tohunbadi pamdri CBI na thigat khiba lamdam asia thokiba case kaya ngasisu mafam khangdana leiri haire CBI da sinaduna thigat hanbada thajaningai oide thabaktagi potharaba High Court ki judge natragana district judge amana luchingba inquiry commission amana thigat laga madugi finding natraga recommendation da yumpham oiraga police ki IG natraga DIG na luchingba expert sing yauba special investigation team semduna makhata na thigat hanba pamle Masina miyam gi apamba oirabasu wapamasida kanglei masung India lengak anina tumina leithokli haire India lengak na mi hatpagi thabak tawbani thigatpa masung wail gi thabaksu makoina tawgadawribani thawdo asida makoina achumba suktaw tawrokloi haibasi irei chasingna khantapibam thui haire Tombisna School gi thawdok asi United Nations na thizin hanba yanana ba mongda miyam na mai onsin haninge Jerols ni makha taraduna India na mahaki loilam marachel hanna ba khonabada achumba ningtam iho asibu namthaduna aphaspa bu khulai oina siznari sasinaba khuthokna ba masung mi pharga manghan ba haiba thabak asina aphaspa lising mo chamapal yankai nipal kauba sel mayak asigi mamai anini hairi ngasigi kanglei khunaina India gi sasinaba khuthokna masung mi phakhraga manghanbagi mayokta mikap thoklabanina khusem gi mass grab na thuan ba kaya dagi oirakli ba phibam khunaya sida amukha na thoraktana ba punna khona minabaga loinana khusem gi mass grab semgat liba India bo malem gi thakta cherak pihanna ba anau ba khongkap ama thangminarasi Kanglei ja singi thoidokna kanglei chanura singi ihoda British phawbana thengkhang kayarakta khuthi khiba nangkhi haibasi pumnamangna amuk hanna ningsing minaduna India bo anoba parama tambirasi haina cherolasna makatana khanglakli Phibam soklaba siroi lili amadi loktakna mioi bada achouba singnaba amapire masi kanbana ahan bamadi anishuba mathau oigani haina Institute of Bioresources and Sustainable Development IBSD Impal gi Director Professor Dinabandhu Sahuna Phungdokre Tagel Patalebe Institute asida pangthokiba pawgi mifam amada PepsiCo India gi Executive Director oiramba hojikna Aqua Agri Private Limited ki Managing Director Abhiram Sechu Sarugyake Mahakna Bioresource marang kaina leiba mafam asida organic kaya manghanduna leiribasi afabada puthoknaba hotnaba changi miyamnasu bioorganic sing manghandana hotnasi haiki
Professor Dinabandhuna mamang chahi gi October da mahakna institute asigi director oina deputation da lakpadagi tongan ba Manipur gi mafam kaya chatune yengsilei Manipur asi mausa gi pothok marang kaina lebelamdam amani mafam sing asigi bioorganic sing asi yamna kanaba piba ngaktani adubu asigumba mafam kaya gi phibam noma gi soksilakliba asidagi kannaba institute asina mafam khara khandoktuna thamle Khandok laba mafam sing asigi organic pothok singi bio-based industry hangduk naba honagani. Siroi lili gi akoi bagi bio-organic kanbana ahan bathabak oigani. Amaromda lokta ki phibam aki bagi masak oiba asina mioi ba khunaida achauba singnaba oire pat asigi bio-resource kannab honabada mafam asida phangliba organic sing kanagadaba hiramda IBSD na honagani. Institute asna packet ke kaliba thabak sing asida Manipur miyam na mateng pangbiu haire Manipur da laiba bidya personal singi dabi singi matang da general conference ama Irabot Bhavan complex nga si pangthokre All Manipur Bidya Welfare Association asinba conference aduda amjugi president Wangkhemcha samjai All Manipur Bidya Welfare Association ki advisor cum chairman and Santa Singh Trade Union ki secretary L Sotin Kumar Senior Citizen ki secretary L Sadananda Singh amadi All Manipur Road Transport and Drivers Motor Workers Union ki secretary H Kulamani na chingba mioi kya na saryaki District Mapal da laiba bidya personal lising taraga chamnga ge thagi honorarium amadi tonganba battalion thambina ba mamang chahi ge December thada Manipur gi governor amadi chief minister da memorandum pisin khraba phawada ngasi phawba thabak oina pangthok piraktabadagi general conference asi pangthok pani haina L Sotin Kumar na phongdokhi mana makha taraduna haujiki matamda thada lupa lising taramanga phangba ngamdrabadi imung manung puba ngamdre Subnagi thada lupa lising mari manga khak phangbana BDF singna karamna imung manung pugani sarkar na munna khangbiduna makhoigi awaba ko hanbiu haiki mafam asina dabi sing asi taksinaba committee ama semkhre committee sida amjugi president Wangkhemcha samjai and Santa Professor L Sadananda made BDF ki mioi ahum yauri committee asina mari leinaba Manipur government ka unabada positive oiba maikai da laktrabadi akan makhongjang changsingani hairi oiba dabi pnamo siyam democratic oiba tare uje koi do satari yam sena hai uje ki sarkar se yam sena state ki sarkar hoye oi center ki sarkar hoye oi moi ni maru ina koi labor singbu nuksin daba suri noi mo kambu singbu lu lomda 하이젠 누기 와니 라야 누기 와부 토에 간다 저거 현장 봐요 매암 지식이 소아트다 북한게 한바 어디 프로그램 매암 내요 Hausi ki gang khutpu ama athuba matamda ipakna pharaga miyamda khusnergani hairi sel kharagi damak hausi gang kangbu singbu thiduna ming sandoklaga sel tanba masagi hall amadi club ki lampak sange hausi tawbiu haibe yauna rakle Hausi tawraga sel tangani karina houseful ohansige khanduna sinpham ama oina tawriba kangbu sing asina hausi da ngawba mioi singi telephone number sing amade phone number kaya da SMS thaduna hausi gi matam ticket ki mamal amade price sing iduna mi khomi amaromda kangbu kharana hausi gi ticket line yon gi harabadi gang khutpu asida lupa lising ahumari piraga mi khomali hari Wadana Juar Sanarga Sel Tangani Hairaga Pong na Thorakliba Kangbu Sing Asibu Paduna Warakpa Matam Yaure Ngarang Uripo Polem Laikai Lai Kulem Bilampakta Lai Lampakta Lupa Lak Anina Houseful Oiba Hausiyama Sanana Bukonarakpada Impal West ki SP Gimiteng Makada OC Impal West AK Santikumar na Luchingba Kangbu Amana Matam Chana Thingoba Dugidamag Ipakna Tagatpa Phongdokli Hausi Pawgi Merakta na Terme Brek Ama Break matungda amukan na taram nukchari makataba pauda Senapati District Headquarter tagi Khanong Pokta kilometer nipalom chatlagalaiba tol leijang khuldanga siyayuk angan badagi combined force na paksan na thibombagi thabak chathakre hairi ISTV News na phangba pauda mafam aduda khulai paibasing lek chaduna leire haibaki akaknaba pau ama phangwadagi Impal West Police Commando Kunthraumdoi suba Assam Rifles amasung additional SP Senapati yauna thibombagi thabak adu chathakibani maduda URF ni chingnaba mioi mari phagalai makoidagi AK rifle ama M16 rifle ama A1 rifle ama punna maru chamnga phangle hari Lions Club Haudok Lamba founder member Melvin Jones ki chamaga kunthatare suba mapokumon palan gamari leina nangasi
Crime Against Women haiba hiramasida nomgi oiba awareness program ama sangai prokda leiba HRD Academy gi auditorium da pangthokre laikhidraba Melvin Jones ki mafamda leishu katune kai khumna butke thoramaduda Lions Club of Impal Lemerol na sinduna HRD Academy amasung taranithoi suba Bihar Regiment kaloina na pangthokiba awareness program aduda Lions Club of Impal Lemerol ge member Lion Noni Balana Yumban Minaraba Matungda Nupa Nupi ani Thong Manaraktabadagi Awaya Kum Taunaduna Kana Jainaba Kaya Thoragli Nupi Obagi Jet Mangalaba Nupa Adu Matam Kara Awapam the Tarurabasu Normal Life that Makingbangami is that Mankrabi Nupi Adubudi Imung Manungamadi Samasna victimized the Widuna Tamli Macha Masu Pauba Lyric Tambachat Luhaibayarakte Imung Manuna Hantane Yanglakpa Paubayari Masi Samas Asigoina Libak Tibani Haki. Violence against men have a unequal power relation. Nupa amasung nupiga power relation si manadaba asina maram moirakanda mahaki ekhoigi nupa amasung nupigi marakta achau bakhenaba ama ekhoigi samajna semgalakpa ekhoigi samajna semgalakpa haijirakpa matamda ekhoigi samaj hairakanda ai isa su yawi ekoi tilliba ngasi phamiba mayam singsu ekhoigi message da ekoi consciously or unconsciously we all contribute to the structure of patriarchy. Matamamada Chingmi Tami Punna Nushinaba Made Ekoi Amatani Haiba Wakalda Telanka Paibagi Janabedu Nauhona Neokatuna Miam the Kanganabagi Pandamda Ahanba State Kitakta Kite Festival Ama Chingnung Kok Maya Daleba Paripuri Pukai Ecotourism Center Paukul Chingol da Thasi Taranipal da Pangthok Lagani Hari Manipur Kite Club ki President Chingthang Khombana Baumi Singda Kumayasi da Telanga Paiba Myoy Chaniromna Tongan Bamawong Taret ki Telanga Paigani Loinana Nat ki Oiba Thorong Kayasu Utkani Haiki Ecotourism Center ki President NG Kangjia Mangangna Matamamada Lamdam Asida Telanga Punna Paiminaba Arambai Langba Chingmi Tami Khaidana Taurami Matamadu Festival Oina Taudrabasu Punna Paibaki Tabakti Taurami Pumnamak Adu Ngasi Mirol da Kanganaba Paripuri na sponsor Tauraga Kite Club na Telanga Paibaki Kumayasi Pangthokpani Haki National Institute for the Mentally Handicapped na sinduna chatharakpa mentally handicapped sing nauringe da masak khangdoknaba masung ngakthoknaba awareness amadi rehabilitation program gi manung chanangasi Palace Compound da laiba lamyan ba sangrenda anganwadi workers sing gi oiba nomgi oiba awareness program ama pangthokre worker chamaga kulomna saru yakiba thorongga mari leinana National Institute for Mentally Handicapped ke Northeast Program Coordinator B Asokna Mentally handicapped oiraba singbu nauringe da masak khangdokpada anganwadi workers singi chawraba thodang lei makhoi lekai singda thabak tawbanina masak khangdokpa khakta natana mirolabi mamadagi hauna Jackson thorang lokhatlaga nauna polakadaba angang singbu mentally handicapped oigadabadagi ngakthokpa yagani haiki. Now other thing is prevention. Prevention of the disabilities is another aspect where a pregnant woman has to be given precautions how to take care of her pregnancy, what type of nutrition diet she has to take and how to prevent the disability occurrence like not carrying the heavy weights and falling or any say during the pregnancy and what are the vitamins doctors prescribing they have to take so that a healthy child is born and the disability is prevented. Andhra Kendra da lairiba sarkar gi school singi laifam thokba made infrastructure matik zada badage mahiroi sing penadre sarkar gi mari leina ba singna athuba matamda mideng changbiba mahiroi singna pamli hiramsi da report ma Manipur Sarkar Lamdamasida quality education Puraknaba Tabagyam Kana Paikalabasu Andhra Kendra Manunda Lariba Sarkar gi school sindi awada pakyana piktali Mairoi Kiana Pendaba Fonduktuna Prime Minister Narendra Modi gi Marakta Chalaga Wakat Mifam Fauba Sathara Sira Haina Mairoi Singa Kana Hauri Kendra Sigi MLA Oriba TS Syam Kumarna Mairoi Kunaibu Apaba Maikairum the Purukna Bohonabada Masagi Areba Senfam Putoktuna Sarkar gi school sing Semba Sagatuna Amadi Mairoi sing Puning Tawat Pagitabak Yamakana Satarabasu Sarkar Matam Chana Tabak Paikat Pidabana Andhra Kendra Manung Balariba School Ayamba Awada Pakiana Pictale Poide Kongjin High School Mamangada Mairoi Minchan Bafangdabadagi School Kakra Sakandabamir Kiana Mai Tharok Lamba Laikre Adubu Adakisai Asidasu
mahiroi kya school asida ming sanana ba honarakpadagi school gi headmaster haifam khangdana leiri class 1 dagi 10 fawbada leiba school asida hojik mahiroi satre nimfumari tamli adubu towan ba class ta lairik tamnana ba mahiroi chanirom form thajilagle sunnatangi oja kunmanga na school asigi oja oina leiri MLA na oja khara lanai oina sen puthoktu thamli mahiroi yamna lairik tampham ka leitabana class amada satra hundra mari tamli sunnatangi computer set ahum khak leiba natana mahiroi famna ba fan ningthina leitaba amadi SSA gi makhada fangba lairik amadi uniform satra sinda suna pidabana awaba kya satra singa mayoknari mahiroi kya na haikibada cycle set matic sana leitri computer gi oza leitri amadi school gi library leitri ba asi sarkar athubu matam mijing sangbiduna award pasing hapiu haina fongdoragli amaronda kendra sida towan ba school gi building kya MLA gi meeting makhada yamkana semba chagatpagi thabak chathari Moirang Pudel High School da oza amadi mahiroi sing laklabasu mai tampam matik sadabana satra sing pampam leitabagi awaba mayoknari nauna mahiroi loksilabadi school asidasu mahiroi sing pampam leitabagi awaba mayoknagani haina class 10 tamliba mahiroi kiana fongdoragli nahamukso section du nganauraga laikna thengna phangina yamna so takuna haude syllabus so anamna cover am ta haude handak so adu thoktana bangan laik tu piro school uniform jo we sa to do MLA pocket tagi pe paat malem gi thakta changjing nagada ba mahiroi kiada matam chana lairik phangandaba computer leirabasu oja leitaba asi pende lakriba tangkun fawbagi manungda award pa oja thabiduna ningthina mahi tamba phanganbiu haina mahiroi kiana fongdoragli school gi official mana fongdorakada MLA gi leijaba mal chang kaiduna MLA na pamjaba class 10 da top 10 fawbada chalanba pandam adu aremba tahaninde MLA na yamna kana honoriba asida Manipur sarkar gi maike ri su pangbi aba matung pangbiu haina fongdoragli adi magi mayum makai adi sabjana arei bo gon thor honeri bisida gomingi sati kitang biyeng jambiraga maspasi yaw khoina yaw ne ne chalaga maspa tawni mang da koi dana wena ta maspa chali ba journey du lambi da koi yam ma primary school amadi provincial school and school da bisin se ta phammaga leira jina koi admaina bo haiba honarabin ISTV News Gidamak cameraman Sanjay Galena na Paudam Jariba Sunil Kumar ISTV News Anjo Sahi sige intensify pulse polio immunization mapung phana paikhana ba state level task force committee mi pham ama ngasi Directorate of Family Welfare Service Manipur da pangthokre Directorate asina sinduna pangthokpa paugi mi pham aduda Family Welfare gi Director Dr. K Rajo Additional Director Dr. P Shyam Sundar Medical Officer Dr. L Gojendra Madi Deputy Director TS Arun Kumar Loinana Task Force Committee gi myo singna saruyakhi Director K Rajona chahi sigi January taragamari dagi kun fauba amade February kungani thoi dagi kungamari fauba pulse polio immunization gi action plan oina thorang to loire pokpa dagi chahi manga fauba gi manungda leiba angang lakh 39 ga lising mari subna yankai mari aduga boot masing lising ahunga chahum nifu ka mathoi da polio pithak na thorang tori mana makhatana lising ani tarani thoi gi January dagi hauzik faubada India si polio free oire haina lising ani taramari gi March da certificate phanglabasu yumthang naba Pakistan Afghanistan na chingbada polio gi case wangna leibana free oire haiduna checksin daba yadabani haiki January 2011 dagi polio gi free oire aduna March ki 27 dagi 2014 dagi khoji certificate phangya koi polio free oire hana certificate phangya adubu yakoi gi Rixi adumleri maramdi atopa leba akoi ba habadi Pakistan gumba Afghanistan Nigeria gumba stegi anytime koi da la paya banina maru in Pakistan maximum number of polio cases here we have recently detected aduna masidi anytime sang paya banina yakoi bu koi leba asida koi national immunization day intensive pulse polio immunization se satha da bayade Lamdamasi ki puwari amasung nat ki chatnarol da thizinduna made ngak na chatna ba train chongliba singi marakta amaga gi marakta thizinba watpa dagira achum aran gi matang da ai natraga aikhoina phangba ariba lairik puya na chingba tongan ba khudang changdam aduna achumbani haina launa duna aina khangba mahele haiduna pongthok chawthok pa haibasi laibak thibani haina akomlu kanglai paki cherol aman haire
पुवारी अमसुंग नाट पुनुंगसिजरी बनी हाइदुना चेन चोंगदुना लाव खोंगलिबसिंग मरुइना लुचिंगबसिंगना मियामदा चममनबा पोहनबदगी असेंगबा पुवारी अमसुंग नाट की ओइबा चटनरोल अमदे थौदोकसिंगबो अरानबा लंबीदा मियामबु लमजिंग खिदनबा हेन कुपना थिजिनबा मथौ ताई अरानबा पुवारीदा लमजिंगदुना इपाइपुगी इनाट की लिचतपु फत्तबने मिरमगी चटनबी लाइनिंग लाइसोलबुना लुमना अमसुंग ममलैना लौजेबा मीगी मसिंगना नोमा नोमगी हेनगलखिबदगी अखोइगी सिथाहोरबा इनाटपु मसक थोहनबा होनबदा खुरौ थांगलिबसिंग अदु कना कनानो हाइबदु अखोइगी मियामना खंगना चटपा मतम ओइरे पुवारी अमसुंग इनाटपु नुंगसिबा साबसिंगी मरक्तगी पुवारी अमसुंग इनाटपु लाना लमजिंगदुना चमम नहनबा होनरकपसिंग अदुदगी मियामना चेक्सिना लेबियु अरानबबु अचुंबा साननबा मिचम खोमननबा अचुंबबु अरानबा तहनबा होनबा यावरबदि लंबी अदुदगी खोंफम हंदोकपना मरमदम अमसुंग अचुंबबु नुंगसिबनि हाइना इकाई खुमनरकनी हाइरि ड्राइवर्स डे जनवरी 13 लाकपदा माओइस्ट कम्युनिस्ट पार्टी मणिपुर मियाम मरुएना लौमी सिन्मी अमदि गामी मियामदा याइफा पाउजेल पीरी लूप असिगी सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैते न थोरकपा चेरोल अमगी मतुंगिना मणिपुर की सिन्मी मरुएना ड्राइवर मयामना जनवरी 13 बु अककनबा ड्राइवर्स डे हाइना चावरबा मफम अमकंदुना लाकलिबा अमदे नुमित असिबु लेपा लेतना थौरम पांथोक्तुना सिन्मी मियामगी थौना हापलिबा सिंथानिंगाय ओइरबा वाखलोन असिगिदमक्ता सुलूप असिना अवांगबा थाक्ता इकाई खुमनबोली मणिपुर लाइरबा लौमी सिन्मी अमदे गामी मियाम हाइबसी ख्वाइदगी अवाब नंगलिबा खुनाइगी हिरम खुदिमक्ता अचौबा थौदांग लौरिबा कांगलुप अमने लाइरबा मियामना फंगफम थोकपा चाकथुंगसिंग ngasisu phangba ngamdre मणिपुर की अपुनबा मिसिंगी चादा मरिफुरोम लौमी ओइरबसु ngasi phawba लौमी मियामगी मसक थोकपा सिंथानिंगा ओइबा थौरांग अमता पाइखत्रे लाइरबा सिन्मी ओइरिबा ड्राइवर अमदे सेकेंड ड्राइवर सिंगदा इतततना चैथिंग पिरि थौंग असिगी मायोक्ता मणिपुर मियाम अमता ओइना लेमिनाफम थोकपने लाइरबा लौमी सिन्मी अमदे गामी मियामदा पिरकलिबा चैथिंग खुदिंगमक्ता लूप असिना सरुगियातुना लाकली लाइरबा सिंगी फंगफम थोकपा हक्किदमक लूप असिगी अंगम्बा खुदिंगमक मतेंग पांगली हाइरि चेरोल इस्लामका तारदुना ड्राइवर्स डे न लाकपदा मणिपुर की मियाम मरुएना लाइरबा लौमी सिन्मी अमदे गामी मियामदा अनौबा मिरोलगी यावोल लालहौगे याइफा पाउजेल पीबगा लोइनाना लूप असिना खुमांग चाउसलिबा मखै मणिपुर की लाइरबा लौमी सिन्मी अमदे गामी मियामगी पुनसिरोलदा अचौबा अहोंगबा अमा लाकपगा लोइनाना मानबा खुनाइदा युमफम ओइबा मनिंग तंबा लेबाक अमा पुरकपा ngamgani हाइबगे अचेत पथाजबदु अमुक हना चेलहलसी हाइरि हौजिक पाउगी मरथना अतेन ब्रेक अममो ब्रेक की मतुंगदा अमुकना तरम नोकचरी मखाताबा पाउदा सेंट्रल बोर्ड फॉर वर्कर्स एजुकेशन रीजनल डायरेक्टोरेट इम्फालना चाइल्ड वेलफेयर आश्रम जिरीबामगा खुशमनदुना नुमित मंगानिगी ओइबा अवांग नोंपोक लमदमगी एनजीओ तौरिबसिंगी अखनबा ट्रेनिंग अमा जिरीबामगी कालीनगरदा लेबा ब्रदर्स यूनियन की कॉन्फ्रेंस हॉल दा पांगथोखरे हौदोपगी थोरमदा जिरी कॉलेज की प्रिंसिपल एन बिजोया देवी जिरीबाम म्युनिसिपल काउंसिल की हानगी काउंसिलर के एस कुंजरानी आर के सनातोंबी देवी विद्यालय जिरीबामगी प्रिंसिपल टी एस इबोम जासु सरुयाखी थासी की तरह तरे फाउब चथगदबा ट्रेनिंग असिदा सिक्किम कसार अमदे मणिपुर के मियोई कुंथ्राना सरुयारी हाना मिनिस्टर वैरंबा हौखलट किग्यानबु बीजेपी शेड्यूल ट्राइब मोर्चा की नेशनल वाइस प्रेसिडेंट ओइना गांगमुमै कामैबु स्पेशल इनवाइटी ओइना खनख्रे हाइरि बीजेपी मणिपुर प्रदेश की स्टेट विजन डॉक्यूमेंट कमिटी नौना सेमख्रे डॉक्टर आर के रंजन बु चेयरमैन प्रोफेसर एन जॉय कुमार बु को चेयरमैन कन्वेनर ओइना एम अस्नी कुमार बु खनख्रे कमिटी असना स्टेट असिगी लंबी थोंग बायो रिसोर्स ह्यूमन रिसोर्स सेल थुम लवुसिंगु सानाखोनाबा कल्चर अमदे पावर सेक्टर सिंगी फिबम फगतहनबा विजन डॉक्यूमेंट अमा पुथोकनी हाइरि सेक्पोनगी अनिशुबा अपुनबा मिफम नुंगसाई चिरुदा लोइसिनख्रे थौरमसिदा साइकल उतोंगलोक मकुकचिंग सदु कोइरेंग बुंगसांग मोइरांग ngairong आइमोल तंपाकना चिंगबा मफमदगी लाकपा मियोय कयाना सरुयाखि थौरम असिगी सरुकमोइना नाटकी ओइबा जगोय सै क्या सुटखि गुवाहाटी हाई कोर्ट की चीफ जस्टिस ओरंबा जस्टिस आर के मनीषनाना लेखिदबदा सीपीआई मणिपुर स्टेट काउंसिल सीनियर सिटीजन फॉर सोसाइटी अमदे ऑल मणिपुर बार एसोसिएशन ना अवाब फोंदोखरे हौजिक सानबगी पाउ
ngasi sanabagi pauda Thasigi Kutraga Mathuidagi Kerala the Chathagadoriba Kuntramanga Suba National Games ki e pausing Miam the line of Fangan Bangamnaba Manipur Olympic Association gi oiba website ama launch tokre website adudi www.manipurolympicassociation.org ni ngasi website launch tawbagi thawramaduda Manipur Olympic Association gi president I Hemochandra amade Yas ki parliamentary secretary M Prithviraj na athoiba mithungnan sing oiki Tharumga Mari Lainana Parliamentary Secretary M Prithviraj na phongdokibada website asi matam chupaki oina hangduna phajana mathau tawba ama oigani National Games hauban mitagi website asiki khutangda miyamna photo gallery da uba phangani loinana nongmada tongan ba masana singi medal result singshu anirak ahumlak update tawduna miyamda khanghanna bu honagani haike Chief guest oina saruk yakiba Manipur Olympic Association ki President Minister I Hemochandrana hangdokliba website asi anoba makal ki website amani chathagadoriba National Games asi ki update oiba e pausing miyamda phanganba ngambaga loinana media ki miyoi singna e paulobuda choba mateng oiragani loinana Chahi amada Manipur Olympic Association na tawriba thabak thoram sing amadi association asi ki thaudang karino loinana Olympic Association ki makhada karamba organization sing lay haibagi matangda miyamna mamutana khangba ngamlagani haiki association mayamgi adi Manipur Olympic Association ki history Manipur Olympic Association ji kamaina hori adi Olympic Association ji karak koigi election tawre kya president kya laigre adi Olympic Association ji activities kari lay Olympic Association na sida association kya affiliate tawna lay adi koigi calendar ya sahi amada Olympic Association na kari tawni kari tawro haibana chingma mayabase loina ma koigi website si through da koi tawjagani Lupa lak ani galoinana sana topa trophy gi mapu kanana oigani haiba hayeng khanglagani Manipur Development Society na lupa lak ani gi sel gi mateng yauna atei senpham sing All Manipur Football Association na puthokna chahi asigi yankhai nipa suba CC meet mapung phana chathari chahi asida mapan gi team mari yauna state asigi team kunga taret punna team kunthra ga mathoina sargu yatuna thasi gi tang tara tare tagi Imphal gi mapal kangjebung amadi khuman lampak men stadium da sanari Chathari basisi meet asigi hayeng sanagadori ba aroiba match asida haukiba chahi lisingani mapalgi yankai humdo shuba sisi meet ke final da traw kwa kethelna trupu number bu goal amasino da maithiba pikibani anirak suboina thengnagadori ba final match asigi damak team animakna akanba practice chathanari traw kwa kethel ki practice ground oina YWC Malong ground da coach KS Suramanina lamjing lamtaktuna final match asi mai Paknaba Sanari Shingbu Takpitambiri Network Asigi Sports Journalist Boyai Ningthauzamga Traugi Coach Suramaniga Akanana Unaba Mada Phongdokibada Team Asigi Maximum Player Injury Oiba Matam Sangna Recovery Phangdabana Sanaroi Singna Masa Masagi Performance Matik Chana Uthokpa ngamdri adubo quarter final da thengnakiba SSB West Bengal ga sanakiba ridamadu amukana hayengi final match asida piba ngamlaba amade maki suggestion sing Sanaroi Singna mapung phana pangthoklabadi zahi asigi sisi mit ki mapu soidana oiba ngamgani haike In the quarter final the sanakiba match SSB West Bengal ga sanakiba match 30 minutes 25 minutes ki play do aduna kaigum adu gi rhythm do porang amaga di akoi angang sing hayeng better performance speaker ni aina yamna sato do adu gi pod ta na ba ngasi jum ko yam kana di pressure to de adu hairap chorak pa ma ai ngasi moida formation som cc to na som kan ngasi yam kana moida practice de adu wa sadi oina bana kan nai honage di kaiginu haibada ai gi ju aina traw parak pada cc final mari raksange aduga ani mana rana ta ore adu lajong plus yam competitive oiba team ga thengna ki plus amana trapu thengna ga anda koina thore adu handang amu trapu ne adu trapu line tharoi kain da moi gi history of the trapu da system lo hai ba je handa ki chai jin oi doni aduna makho yamna preparation ta ga ne adu ai gi plus ai gi player sing da makta player sing yam thawai yang sane adu tobu da waina sai gi moi da pi suggestion moi na yang function tor ga di adu mai best performance pi ga dan dikhalle Amaromda Trupu Nambol Su Haukiba Chahi Lisingani Mapalgi Final da opponent team asigi makutta maithi horabasu Chahi asidadi soidana champion oina ba Trupu Nambol ge practice ground Nambol Chingmangi Khorifa ba ground da akanba practice tauri Trupu gi coach L Dhanena phungdokibada mamangi match singa sanakiba chapmanaba formation da final match asidasu sanagani team asigi sanari singi masagi pithorpa skill talented player kaya yauri
फाइनल लौब लौदब हाइबसी हयेंग सानगदौरिबा मैच असिदा सानरुसिंगी परफॉर्मेंस की थौना लिंगजेल होनजमनगी मखा पोली हौकिबा फाइनल मैच अमदा ओपोनेंट टीम असिंग मखुत्ता माइथि होरबसु लमन खुमनबा अकनबा थौना सानरुसिंगदा हापतुना माइ पाकनबा होनगनी हाइकि ट्रोगी प्लेयर सिंगदा आइन कितंग मार्क तौजरगा इन थमजबा आइगी प्लेयर सिंगदा ताक्सगदा हाइतारे मोगी की प्लेयर सिंग आइन मार्क तौजरे अदुगा मोइदा स्ट्राइकर लाइन दा मोगी थोदोइदन ममिंग ले मणिपुर की नॉकटोन अमसुंग नंबर 11 रतन मोय नि स्पीड की प्लेज नि आइना कितंग आइगी प्लेयर सिंगदा हिल तौरगा इन अंदुरसे मसिगी प्लान जी सुमगदी आइना दम माइ पाकने हाबे साजाम कन तौजी थोदोंग आइगी सु मोइना खनबदसु अदम लाइन खलमदों मानदे आइना खनजबदको आइगी सु प्लेयर जी अदवाना स्किल टैलेंटेड एबखर यावरी मसा मसा की पिथोक्चर बखर यावरी मसिगी परफॉर्मेंस मोगी होना जमन मोगी थौना लिंगजेन जिना हनकसे मयामगी मांगदा फाइनल चंगबंगम जबग क्लब अमो ओइबसे मोइदा प्लेयर सिंग मथौना ने हाइजनिंग चतरिबा यांखै निपाल सिवा सिसिमिट असिदा त्रुपु नंबोल अतै टीम सिंगदगी ख्वाइदगी फजबा परफॉर्मेंस पीबा टीम अमा ओइरी त्राउक्वा कैथेल ना यांखै तरे सुबा सिसिमिट फावबदा फाइनल तरामरी चंगबदा विनर तरु रनर्स अप निपान ताखरे त्रुपु नंबोल ना BMST तबुंखोक निशा थांगमैबन नेरोका संगकफम लंगस्निंग फुटबॉल क्लब शिलोंग अमदी सेमीफाइनल दा ARC शिलोंग माइथिबा पीदुना फाइनल चंगलखिबने अमरोमदा त्राउ क्वाकेचल सु SCL चुराचानपुर M खाबम SSB वेस्ट बेंगोल अमदी सेमीफाइनल दा मणिपुर पुलिस स्पोर्ट्स क्लब पु माइथिबा पिरमलगा फाइनल चंगलखिबने टूर्नामेंट असिगे चैंपियन ओइबा टीम दा महाराज दुतेंद्र सिंह न लेखिद्रबा महाकी अपोक्पा नाइक कमांडर स्टार ऑफ इंडिया कमांडर ऑफ ब्रिटिश इंपेरियर की टाइटल फंख्रबा लेखिद्रबा चुराचांद सिंह मिंग कटपा सनातोपा चैंपियन ट्रॉफी की मथक्ता अम्फान पीबा लुपा लाख अनी की सेनफम फंगदौरिबा टीम हयेंग नुंथिल पुंग अमा ताबदा खुमन लंपक मेन स्टेडियम दा सानगदौरिबा त्राउक्वा कैथेल मदि त्रुपु नंबोल की अरोइबा मैच असिदगी खंगलगनी हयेंग सानगदौरिबा फाइनल मैच असिगिदमक फुटबॉल बु पामजबसिंगना येंगबा लाकपदा खुदोंग चानबा थौरांग कया लौखले हाइना ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी एल रंजित रॉयना फोंदोखरे माना मखा तारदुना फाइनल मैच असिगिदमक मेन स्टेडियम की गेट अहुम हांगनी गेटसिंग असिदा टिकट बुकिंग काउंटर लेगनी मणिपुर दा फुटबॉल योखनबकी पांदम दा पांगथोकलिबा टूर्नामेंट असिदा मणिपुर की प्रजा सिंगना मिटेंग ताबा लाकपिनबा अमदी माइ पाकना पांगथोकनब होनबदा मतेंग पांगबियु हाइकी हयेंगी फाइनल मैच असिदमुक्ता कोंगलपाक मेन स्टेडियम की मनुंगदा संगपो यानबा लंबी सी गेट सी अहुम लेजगनी अमना हानगुमदा कोई इंडोर स्टेडियम की ममांगदा संगिबा मेन गेट असिदा संबिबा अतोपा मना अवांग थंगबा दिनकू रोड तगी फुटबॉल की प्रैक्टिस ग्राउंड लेरिबदुगी नाकंदा संबिरपा अमा अदुका अतोपा मना मनिंग थंगबा होगी मिनु थोंगदगी दिनकू रोड ताब चलिबा लंबी सिगी मनिंग अवांग द लेबा गेट पाट मियादा फालिबा गेट असिदा संबिरकना कोई सानबसी येनबिदमुक्ता हाइरिबा गेट होमसी हयेंगी हांदोक्तना थमजगनी हाइरिबा सानबसी मैम पुनमना नुंथिलगी पुंग अमा ता मतमदगी हौगदोरिबनिना मदगी ममांगदा मैमगी खुदोंग चाननबा हाइदुना मांगयौनना बुकिंग काउंटर सिंग अमदी गेट पुनमो हांदोक्ना थमजगनी मियामना मतम चाना लेंबिरक्तुना हयेंग त्रुपु नंबोल अमसुंग तिदिम रोड एथलेटिक यूनियन त्राउ अरीना साइरबा फाइनल मैच असि मियंग ताबिदनबा ऑल मणिपुर फुटबॉल एसोसिएशन की पैकेज की नुरक्चबगलोइना मियामना अब फुंग भाबा कोऑपरेशन पिबिदबा अम्फागी तरफतगी एहाकना हन्ना हन्ना मियामदा अपील तौजरी जैम खागेमपलीना REYS नागमपालबु माइथिबा पीदुना तरानिथोय सुबा मणिपुर वेटरन क्रिकेट टूर्नामेंट की सेमीफाइनल जंख्रे मणिपुर वेटरन क्रिकेट एसोसिएशन सिंधुना लुवांग संगबमगे लुवांग पोपा क्रिकेट ग्राउंड टीम तरामाथोयना सरुयातुना चथरिबा तरानिथोय सुबा मणिपुर वेटरन क्रिकेट टूर्नामेंट की ngasi sanakibा मैच दा जैम खागेमपलीना REYS नागमपालबु विकेट तरुक माइथिबा पीदुना सेमीफाइनल चंखिबनी REYS नागमपालना टोच ngमदुना हाना बैटिंग तौबदा अपीबा ओवर कुंथ्रादा विकेट लोइना तुरगा रन चामगा तरा तरुक लौखि मसिगी पाखुमदा जैम खागेमपलीदा ओवर कुनगनिथोइगा बॉल मरीदा विकेट मरी खक तुरगा अपीबा टारगेट अदु यौखिबनी मैच असिदा जैम खागेमपलीगी सुरेशना आउट ओइदना बॉल यांखै हुमदोइदा रन हुमफुमंगा लौदुना मैन ऑफ द मैच ताखरे हयेंग साइक्लोन थांगमेबा नमदी क्राउ खमनाम बाजार गा छानगनी डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंग की मीटिंग मखादा सेना एथलेटिक ऑर्गेनाइजेशन कक्चिंग वायरीना सिंधुना
Kaksing Wairi Khunjam Pat Playground da Team Taraga Marina Saruyatuna Chathariba Sena Cup ki ngasi sanakiba match da IYA Kaksing na YPO Sorabo goal mga amada maithiba pikrai. All Jiribam Sports Association na Sinduna Jiribam Higher Secondary School Playground da Team Tara Mapal na Saruyatuna Chathariba mga suba Jiri Noni Gopal Cup Memorial Invitation Football Tournament ki ngasi sanakiba Jiru Sporting Club na Haitul Youth Club Pugol Taret Nota Maithiba pikrai. Thangal and now Janlong Students Union na Sinduna Senapati District ki Mapau Thangal da Team Taragani Twina Saruyatuna nga sidagi sports meet hokray. Thorom sida Ichamgi President and Rajendro Social Activist Raikam RK Solomon Thangal Union ki President Dr. Chan Thangmaisu Saruyaki sports meet asiga marilaina na Rajendro na phongdokibada jingi miyoi singda Manipur Sarkar na sel gi mateng pibirabadi masak naiba sanaroi kaya puthopang ngamgani haiki. Si mai na wana hona bis da state government na se Senapati district manung chalaga so sahi ma da lupa khardi sanaroi sing gi hoina football gi hoina angang sing semkan na ba camp tong na ba thada biraga di akoi gi Manipur da hena masak thok sanaroi puthor kan have se koi thaja Hozilo islak padang sinong magiwaiba ay nga sagi pau ICAR lampel patagi phangba pau gi matung ina nga sigi khwaidagi sabagi chang degree Celsius kunga matoi dasming manga khwaidagi ingba degree Celsius ani dasming mapan nuksite awesing manilgi chang ayukta chada marphum dol nungthildana chada yangkhai nungjugi chang nil Hozimero pau amona jani marphu taruk suba puya mai thaki bagi ningsing thoram black day haida pangthokre Loktak ta mapandagi pairapo chek masing hengat pa thengna bagaloina na loktak ki phibam phagate haiba takle haina official singna phungtokre amadi Dombisna High School compound dagi saru sayang phangkiba thodok independent public commission amana thigat hanaba kom get na miyam galoina na ang thada khongjang changsingkre ISTV ne pidaba paw manang salujare ning tabri bismom kan